ꯉꯁꯤꯗꯤ ꯁꯒꯣꯜ ꯍꯋꯥꯏ ꯆꯝꯊꯣꯡ ꯊꯣꯡꯒꯦ ꯉꯥꯔꯤꯁꯦ ꯁꯒꯣꯜ ꯍꯋꯥꯏ ꯆꯝꯊꯣꯡꯗ ꯍꯥꯞꯅꯕ ꯉꯧꯔꯤꯅꯦ ꯑꯩꯒꯤꯁꯦ ꯁꯤꯅ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯁꯤꯜꯂꯒ ꯊꯝꯕ ꯄꯣꯞꯊꯣꯛꯑꯗꯤ ꯃꯥꯒꯤ ꯃꯀꯨꯗꯨꯁꯨ ꯀꯣꯛꯄꯗ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨ ꯀꯩꯀꯥꯗꯨꯁꯨ ꯂꯧꯊꯣꯛꯄꯗꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯤꯡꯁꯤꯜꯂꯒ ꯊꯝꯕꯅꯦ ꯁꯤꯅ ꯇꯤꯜꯍꯧ ꯑꯗꯩꯗꯤ ꯍꯔꯤꯕꯣꯞ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕ ꯍꯤꯟꯖꯥꯡꯁꯦ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯂꯛ ꯑꯅꯤꯔꯛꯀ ꯆꯥꯔꯒꯗꯤ ꯑꯁꯨꯝ ꯍꯥꯎꯋꯦ ꯑꯗꯨꯗꯒꯤ ꯍꯦꯜꯂꯗꯤ ꯆꯥꯅꯤꯡꯉꯛꯇꯦ ꯍꯥꯎꯔꯛꯇꯦ ꯑꯗꯨꯅ ꯃꯈꯜ ꯃꯊꯦꯜ ꯄꯨꯊꯣꯛꯅꯕꯁꯤꯁꯨ ꯑꯋꯥꯕꯤ ꯑꯃꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯅꯤꯀꯣ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯊꯦꯜ ꯇꯧꯔꯤꯅꯦ ꯍꯥꯏꯅꯁꯨ ꯆꯥꯅꯤꯡꯕ ꯆꯥꯅꯤꯡꯗꯕ ꯑꯃꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯌꯦꯡꯗꯕ ꯌꯥꯗꯦ ꯁꯤꯡ ꯃꯅꯥꯁꯦ ꯌꯨꯝꯒꯤ ꯑꯍꯦꯛꯄꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯧꯕꯅꯦ ꯑꯩꯈꯣꯏꯅ ꯆꯝꯊꯣꯡ ꯊꯣꯡꯕꯗ ꯁꯤꯡ ꯃꯅꯥ ꯍꯥꯞꯄꯁꯦ ꯁꯤꯡ ꯃꯅꯥ ꯍꯥꯞꯄꯒ ꯁꯤꯡ ꯃꯔꯨ ꯍꯥꯞꯄꯒ ꯁꯤꯡ ꯃꯅꯥꯒꯤ ꯃꯅꯝꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯦ ꯍꯥꯎꯕꯗꯧꯅꯁꯨ ꯇꯧꯕꯅꯦ ꯑꯗꯣ ꯑꯩ ꯑꯁꯤ ꯈꯔ ꯁꯣꯏꯔꯒ ꯁꯨꯝ ꯍꯥꯞꯆꯜꯂꯒꯦ ꯁꯤꯡ ꯃꯅꯥꯁꯦ ꯑꯩꯈꯣꯏꯅ ꯏꯟꯖꯥꯡꯗ ꯊꯥꯛꯄ ꯃꯇꯝꯗ ꯀꯜꯂꯤꯕ ꯑꯗꯨꯅ ꯃꯥꯁꯦ ꯈꯔ ꯁꯥꯡꯅ ꯁꯨꯝ ꯊꯥꯛꯄꯤꯕ ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏꯅ ꯃꯅꯥꯁꯦ ꯁꯨꯝ ꯆꯨꯞꯄꯒ ꯍꯨꯟꯗꯣꯛꯄꯤꯕ ꯌꯥꯏ ꯑꯋꯥ ꯐꯗꯤꯒꯣꯝꯕꯨꯗꯤ ꯑꯁꯨꯝ ꯀꯨꯞꯅ ꯁꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝꯅꯤ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯌꯨꯝꯒꯤ ꯁꯒꯣꯜ ꯍꯋꯥꯏꯗꯣ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯃꯨꯜꯂꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯀꯥꯝꯕꯗ ꯁꯨꯝ ꯃꯨꯟꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛꯇꯪ ꯀꯨꯀꯔꯗ ꯀꯥꯝꯃꯨꯔꯦ ꯑꯗꯣ ꯑꯁꯤꯗꯤ ꯁꯨꯝ ꯐꯨꯠꯂꯗꯕꯅꯦ ꯀꯥꯝꯃꯔꯣꯏ ꯀꯨꯀꯔꯗ ꯀꯥꯝꯃꯒ ꯊꯣꯡꯉꯁꯨ ꯌꯥꯏ ꯑꯗꯣ ꯊꯨꯝ ꯍꯥꯞꯆꯜꯂꯦ ꯀꯨꯀꯔꯗ ꯀꯥꯝꯃꯒ ꯊꯣꯡꯉꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯐꯨꯠꯂꯒ ꯊꯣꯡꯕꯁꯤꯅ ꯍꯥꯎꯕꯗꯧꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯩ ꯐꯨꯠꯂꯒ ꯊꯣꯡꯉꯦ ꯑꯍꯥꯟꯕꯒꯤ ꯃꯥꯒꯤ ꯑꯗꯨꯒ ꯁꯨꯝ ꯌꯥꯔꯅꯤ ꯁꯒꯣꯜ ꯍꯋꯥꯏ ꯆꯝꯊꯣꯡ ꯌꯥꯝ ꯁꯝꯃꯦ ꯁꯒꯣꯜ ꯍꯋꯥꯏ ꯆꯝꯊꯣꯡ ꯍꯥꯏꯁꯦ ꯁꯦꯅ ꯕꯣꯔꯤ ꯊꯣꯡꯕꯒꯤ ꯃꯆꯜꯁꯤꯡꯅꯤ ꯑꯩꯒꯤ ꯕꯣꯔꯤꯁꯦ ꯌꯥꯝ ꯆꯝꯅ ꯑꯁꯨꯝ ꯊꯣꯡꯉꯦ ꯆꯦꯅꯝꯒ ꯃꯦꯊꯤꯒꯅ ꯊꯥꯎ ꯌꯩꯔꯒ ꯀꯥꯂꯤꯖꯤꯔꯥ ꯀꯩꯀꯥ ꯍꯥꯞꯄꯒꯁꯨ ꯍꯥꯎꯕꯅꯦ ꯑꯗꯣ ꯑꯩꯁꯦ ꯌꯥꯝ ꯁꯤꯝꯄꯜꯗ ꯑꯣꯏꯅ ꯁꯨꯝ ꯊꯣꯡꯉꯦ ꯕꯣꯔꯤ ꯊꯣꯡꯕꯁꯦ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯑꯝꯇ ꯆꯥꯎ ꯍꯥꯏ ꯌꯥꯗꯦ ꯑꯗꯨꯅ ꯁꯨꯝ ꯑꯩꯈꯣꯏ ꯈꯔꯒꯤꯇ ꯑꯣꯏꯅ ꯊꯣꯡꯉꯦ ꯌꯥꯝꯅ ꯊꯣꯡꯗ꯭ꯔꯦ ꯃꯨꯁꯂꯥꯅꯤꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯉꯒ ꯊꯝꯕ ꯕꯣꯔꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯨꯜꯂꯦ ꯈꯥꯏꯗꯣꯛꯄ ꯌꯥꯔꯅꯤ ꯁꯤꯅ ꯅꯤꯝ ꯃꯅꯥꯅꯤ ꯉꯧꯔꯤꯁꯦ ꯅꯤꯝ ꯃꯅꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ
ꯑꯉꯥꯡꯁꯤꯡꯁꯨ ꯑꯁꯨꯝ ꯆꯥꯏ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄꯗꯨ ꯆꯥꯗꯦ, ꯑꯅꯤ ꯑꯃꯗꯤ ꯁꯨꯝ ꯆꯥꯏ, ꯃꯣꯏꯁꯨ ꯆꯥꯛꯀ ꯇꯣꯠꯂꯒ ꯁꯨꯝ ꯆꯥꯏ, ꯆꯥꯕ ꯉꯝꯃꯤ꯫ ꯅꯤꯝ ꯃꯅꯥꯁꯤꯁꯨ ꯆꯥꯕ ꯑꯁꯨꯝ ꯐꯩ, ꯃꯔꯛ ꯃꯔꯛꯇ ꯉꯧꯔꯒ ꯍꯞꯇꯥ ꯊꯥ ꯃꯈꯥꯏꯃꯨꯛꯀꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯥꯕ ꯑꯁꯨꯝ ꯐꯩ, ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯐꯕ ꯄꯣꯠꯅꯤ, ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯨ ꯌꯥꯝꯅ ꯀꯜꯂꯦ ꯍꯥꯏ ꯅꯤꯝ ꯃꯅꯥꯁꯦ ꯆꯥꯕ꯫ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯁꯤꯖꯤꯟꯅꯕꯅꯦ, ꯑꯩꯈꯣꯏꯗꯤ ꯑꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯤꯖꯤꯟꯅꯩ ꯅꯤꯝ ꯃꯅꯥꯁꯦ꯫ ꯑꯁꯤꯅ ꯕꯣꯔꯥ ꯍꯧꯒꯦ ꯇꯧꯕꯅꯤ, ꯀꯔꯤꯄꯇꯥ ꯃꯅꯥ ꯍꯥꯞꯄꯒ, ꯌꯥꯝꯅꯗꯤ ꯍꯧꯔꯔꯣꯏ, ꯈꯖꯤꯛ ꯈꯛꯇꯪ ꯍꯧꯔꯒꯦ꯫ ꯀꯔꯤꯄꯇꯥ ꯃꯅꯥ ꯁꯤꯖꯤꯟꯅꯕꯁꯦ ꯃꯥꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯩꯈꯣꯏꯒꯤ ꯋꯦꯠ ꯍꯟꯊꯍꯟꯕ, ꯃꯤꯠ ꯐꯍꯜꯂꯦ, ꯑꯗꯩꯗꯤ ꯏꯁꯇ꯭ꯔꯦꯁ ꯍꯟꯊꯍꯜꯂꯦ, ꯑꯗꯩꯗꯤ ꯏꯃ꯭ꯌꯨꯟꯁꯨ ꯀꯟꯈꯠꯍꯜꯂꯦ, ꯑꯇꯩꯁꯨ ꯃꯥꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯣ ꯁꯝꯗꯁꯨ ꯌꯥꯝ ꯐꯩ ꯃꯥꯁꯦ, ꯁꯝꯗꯁꯨ ꯑꯩꯈꯣꯏꯅ ꯌꯨꯕꯤ ꯊꯥꯎꯒꯨꯝꯕꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤꯄꯇꯥꯁꯦ ꯉꯧꯔꯒ ꯊꯥꯎ ꯑꯣꯏꯅ ꯁꯦꯝꯃꯒ ꯊꯝꯕ ꯌꯥꯏ꯫ ꯀꯔꯤꯄꯇꯥꯒꯤ ꯊꯥꯎꯁꯦ ꯇꯩꯕ ꯁꯝ ꯃꯨꯍꯜꯂꯦ, ꯁꯝꯗ ꯇꯩꯕ ꯁꯝ ꯐꯩ ꯍꯥꯏ꯫ ꯁꯤꯡꯖꯨꯒꯤ ꯃꯆꯜꯅꯤ, ꯉꯁꯥꯏꯒꯤ ꯕꯣꯔꯤ ꯑꯉꯧꯕꯗꯣ ꯑꯩꯅ ꯈꯔ ꯂꯧꯊꯣꯛꯍꯧꯔꯦ, ꯕꯣꯔꯤꯁꯦ ꯁꯨꯝ ꯁꯤꯡꯖꯨꯗ ꯍꯥꯞꯄ ꯍꯥꯎꯋꯦ ꯌꯥꯝꯅ, ꯀꯩꯁꯨꯝ ꯍꯥꯞꯇꯕꯤꯗ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡꯗꯨꯒ ꯕꯣꯔꯤꯁꯦ ꯊꯥꯎꯗ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯅ ꯉꯧꯔꯒ ꯁꯤꯡꯖꯨꯗ ꯍꯥꯞꯄ ꯌꯥꯝ ꯍꯥꯎꯋꯦ꯫ ꯕꯦꯁꯣꯟ ꯑꯉꯧꯕ ꯈꯔ ꯍꯥꯞꯆꯜꯂꯦ, ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯁꯤꯡꯖꯨꯁꯦ, ꯂꯩꯈꯅꯥ ꯃꯅꯥꯒ ꯑꯗꯩꯗꯤ ꯇꯣꯅꯤꯡꯈꯣꯛꯀ ꯑꯗꯨ ꯈꯛꯇꯅꯤ, ꯑꯇꯩ ꯃꯆꯜ ꯍꯥꯞꯇ꯭ꯔꯦ꯫ Hi everyone, ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯦ ꯁꯒꯣꯜ ꯍꯋꯥꯏ ꯆꯝꯊꯣꯡ, ꯁꯒꯣꯜ ꯍꯋꯥꯏ ꯆꯝꯊꯣꯡ, ꯕꯣꯔꯤ ꯊꯣꯡꯕ, ꯕꯣꯔꯥ, ꯅꯤꯝ ꯃꯅꯥ ꯑꯉꯧꯕ, ꯁꯤꯡꯖꯨꯅꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯉꯁꯤꯒꯤ ꯃꯊꯦꯜ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ꯫